Ngasidi akoigi hingonda hozaba hangamse aina khara ka'e aduga hangamga ngaga thongge haina aigi hangamga ngaga thongdoise mayamdagi khwaidagi tonganba oirani yenam khara leijabadu hapchalebako aise nga atawbu khara lerame adugi nga atawbasiga hangam thongba chaningmangidanako atawba nga siga adum thongjallabani haitare ngasi nongmugi ishorna tamba ado hangamse smaina hapchale ado mayamse se nga toy asengbadi kaudre ko haidi nga toy thongba kaina yamna maming chatpado adudo natrебako aigi sina kogi duplicate nga toy hale do yam lai da masala nusala chalaga dum thonge do aina myam dane aina thongi ba konse duki metek phai habagi maram diko akoina atang ba pesa leina induction da kai da sizina ba do siga amuk invest tawraga di amuk leigraga ko aguina kai gumba mata kai ba khotpa adagi di mu ba khotpa le roi do si se sizina ba dai duki metek nungai myam amuk smaina koina wash tawbiba matamda zara zara kokpado oye phengdokpada punglang heklang greba ko aduga chainang sulo adum yamna pamba taragadi ai link description hapchiramage